Board of Secondary Education Manipur gi manungda makok thongba kharaga manaraga chathare aronba thourang asida Manipur gi Chief Minister mityeng changbinaba haina DESAM na appeal tourakli. Ngasi Kwakathal Bazar leiba DESAM gi head office da pangthokiba pawgi mifam amada DESAM gi Secretary General Dongthombam thoithoibana phongdokibada Manipur gi education gi yamna maru oiba Board of Secondary Education Manipur si ngasi di miyoi kharaga mari leinaba singi manaraga Tauning Tauduna Lady, BoSEM da ngasi employee kaya tabak tauri hayeng na kaya tawgani haibasi aruba wahang oirakli. Handak BoSEM gi authority kharaga purit khawdagi puthokpa miyoi khara board ta tabak hapchin khibagi pau Manipur miyamna tanariba asi kadai fawba achumba oigadoribano miyamna tanaraba haiba asi Manipur gi Education Minister su tafam thoi hiramasi gi matangda Education Minister na aranba tauriba miyoi sing thigattuna fadriba karigino hangladuna Mahakisu saruk yaurabara haina wahang hangki. Manipur lenga ki authority singna aranba tauriba miyoi sing faduna cherak piduna chumthok haudrabadi Board of Secondary Education Manipur gi damak ahal oiraba amadi laikhidraba oja kayana matam gi corpus fund doina semkattuna thamlamba pukayasi chahi khara asida kaiduna chabagi phibam yoraklani haiki. Hiramasi ki matang Chief Minister na Board of Secondary Education da mityeng changbiduna aranba tauriba kaya si faduna cherak pibiu haina appeal tarakhi. Academic Mafama, Oriba, Board of Secondary Education Manipur, Mio Kara Amadi, Authority Karaga, Manarakanda, Equigi, Toning Toning from Oire, Matam Kragi among the Mio Authority Kragi, Frikau the Yawa, Mian Kandana, Tabak, Hapsan Hibagi Pauma, Equi Miamna, Nimburi Mutanari Hetare, Masina, Kayamna Chumba, Masina Chumbo Targadi, Miamna Tanara Pauda, Equigi, Lenga Sigi, Lady Education Minister Natagana, Basili and Wamba, Pamnai Singasi, Masi Pause, Tadri Bakarin, Natagat, Lenga Sigi Education Minister Gisu, Sierra Yorobra Habashima, Ahan, but the Wang, or the Miam Toruli Hetare. Tungala, Kadorum Mahiro, Mayamsigi, Atsum Mayola Mada, Pugoriba, Board of Secondary Education Manipur, Masibu Kanbapamba, Lalai Loop Natragana, Lenga Sigi, Pamnai Singasina, Batam Charing. The Aramba sing say Putotuna, Warawatemba, Amadi Makoy the local Pontopa, Excense, Masimatam Chana local Pomatam, Oire Habsima, board key authorities in the Torise, Furan Bana, Mako Lolaga Matun, Junglaga, Furan Banatabuguna, Lot Padona, Lopagima Mimakoyam Chong Tari, Masida lady Basing say, Makoina Quaidigi Hena, Haide Kange, Point of Aran Basing Karantana Kangaroo, Uroi Habse, Masimana Kalaga labor. Asigo Mogurama sing say Matam Chana Marilenaba, Manipur Lengaki, authorities in Putotuna Serapi Hodravadi, Board of Secondary Education Manipur. Asigi, Damakta Ahal Oiraba, Natroga, Lake Hidraba, Alaman Mayamna, Tambiramba Corpus Fund Mayam, Masi Kai Kairaga, Sabagi, Porse Hosi, Upang Kadoine.